ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯊꯦꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯂꯛꯇ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯅꯝꯕꯤꯌꯨ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯊꯥꯒꯠꯆꯔꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ngasi channel asida aigi laikai gi ipa amada isai amatang sahanjage isai sakliba ipa asisu blind person amani mayam taminasi ngahaktang entertainment program ni khandana semjaba laisel amakhakni isai honjaralage aina mathang saksa kaduri besai asi haijatuna thoido hedona saksa banate tabi besingna ponam ngapi gani haina kanganjar khallaroi khalloi yade mabu inakta yaurakpa nahalaki mahakinungiraba mai thongduna mahakinungliraba mai thongduna aibu tatana ngauhalari aibu tatana ngauhalari khallaroi khalloi yade mabu inakta yaurakpa nahalaki mahakinungiraba mai thongduna mahakinungliraba mai thongduna aibu tatana ngauhalari aibu tatana ngauhalari Chatloko chanabi aibu thadoklang yamna lapna chatloko chanabi aibu thadoklang yamna lapna Akau parai chanarasi nungsi khangde sonaragumsi Akau parai chanarasi nungsi khangde sonaragumsi khallaroi yade mabu inakta yaurakpa nahalaki mahakinungliraba mai thongduna mahakinungliraba mai thongduna aibu tatana ngauhalari aibu tatana ngauhalari ahi kayani kau tamkiba aina mabu ahi kayani kau tamkiba aina mabu Akau parai chanarasi thamoi mai salanganba mitlupirang ihona thamoi mai salanganba khallaroi yade mabu
inakta yaurapana halaki mahakinong liraba mai thong tu na mahakinong liraba mai thong tu na ai butatana ngawhallari ai butatana ngawhallari Kallaroi kalloi yade mabu yade mabu yade mabu